ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥꯇꯣꯟ ꯃꯁꯝ ꯐꯣꯏꯕꯤ ꯂꯥꯏꯖꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯥ ꯃꯉꯥꯎ ꯈꯔ ꯊꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯖꯥꯗꯨ ꯃꯇꯥ ꯊꯣꯏꯅꯨꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯅꯨꯒ ꯂꯥꯏꯖꯥꯒꯁꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯌꯥꯎꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯊꯤꯟꯗꯨꯅ, "ꯏꯆꯦ ꯂꯥꯏꯖꯥ, ꯅꯪ ꯁꯤꯔꯦ, ꯑꯗꯨ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯊꯦꯡꯂꯝꯃꯦ." ꯂꯥꯏꯖꯥ ꯄꯤꯛꯇ꯭ꯔꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ, "ꯄꯤꯛꯇ꯭ꯔꯨ, ꯑꯩ ꯀꯔꯥꯏꯗ ꯁꯤ? ꯑꯉꯥꯡꯅꯤꯅ ꯃꯤꯅꯝ ꯌꯥꯝ ꯆꯥꯒꯅꯨ ꯈꯪꯉꯕ꯭ꯔꯥ? ꯑꯩꯗꯤ ꯃꯤꯅꯝ ꯆꯥꯗꯦ, ꯏꯆꯦ ꯂꯥꯏꯖꯥꯅꯦ ꯃꯤꯅꯝ ꯆꯥꯔꯤꯗꯤ." "ꯍꯩ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯤ ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯨꯛ ꯆꯥꯎꯕꯤ ꯑꯉꯥꯡ, ꯑꯩꯕꯨ ꯃꯤꯅꯝ ꯆꯥꯏ ꯀꯩꯁꯨ ꯍꯥꯏꯕ ꯁꯥꯔꯗꯅ ꯅꯪ ꯅꯅꯥꯗꯣ ꯊꯥꯗꯠꯂꯨꯔꯣ ꯍꯥ?" ꯊꯣꯏꯅꯨꯅ, "ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯤꯅꯝ ꯌꯥꯝ ꯆꯥꯕꯅꯤ, ꯃꯁꯦ ꯍꯌꯦꯡꯈꯩ ꯁꯥꯟꯅꯕ ꯌꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ." ꯄꯤꯛꯇ꯭ꯔꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯃꯤꯅꯝ ꯆꯥꯏꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯈꯪꯕ꯭ꯔꯥ, ꯅꯣꯏ ꯑꯅꯤꯅꯦ. ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯃꯔꯛꯁꯤꯗ ꯁꯥꯟꯅꯕ ꯌꯥꯎꯔꯒ ꯃꯤꯅꯝ ꯆꯥꯏꯗꯣ ꯑꯩ ꯈꯪꯂꯝꯃꯣꯏ ꯈꯜꯂꯤꯔꯣ?" ꯊꯣꯏꯅꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯃꯁꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯄꯕꯨ." ꯑꯗꯨꯝꯅ ꯈꯠꯅꯔꯤꯉꯩ ꯇꯣꯝꯆꯧꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯍꯩ ꯏꯄꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯕꯨ ꯁꯥꯟꯅꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤꯅꯦ ꯅꯪꯕꯣ." "ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯍꯧꯔꯕꯣ ꯄꯥꯕ?" "ꯂꯣꯏꯍꯧꯔꯦꯅꯦ." "ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯄꯥꯕ?" "ꯏꯄꯥꯅ ꯏꯆꯥꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯍꯪꯒꯥꯝ ꯆꯪꯊꯣꯡ ꯊꯣꯡꯂꯝꯃꯦꯅꯦ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯝꯂꯕꯅꯤ." ꯂꯥꯏꯖꯥ ꯁꯨꯒꯠꯇꯨꯅ, "ꯑꯁ ꯄꯥꯕ, ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ, ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ, ꯉꯥ ꯊꯣꯡꯕ ꯄꯥꯕ." "ꯍꯩ ꯍꯧꯖꯤꯛꯀꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯆꯥꯔꯨꯔꯁꯤ, ꯉꯥꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯄꯥ ꯊꯣꯡꯂꯒꯦ." "ꯄꯥꯕꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯣꯡꯁꯨ ꯊꯣꯡꯂꯣꯏ." "ꯏꯄꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥꯗꯣ ꯁꯣꯏꯗꯅ ꯊꯣꯡꯒꯦꯅꯦ." ꯂꯥꯏꯖꯥ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯥꯛ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯥꯔꯨꯔꯁꯤ, ꯑꯗꯨꯒ ꯅꯣꯏꯗ ꯑꯃꯨꯛ ꯆꯥꯅꯅꯕ." "ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯂꯥꯏꯖꯥꯒꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ, "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ, ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯤꯅꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯧꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯎꯕꯗ ꯀꯦꯊꯕꯤꯅ ꯀꯦꯊꯁꯟꯅꯗꯨꯅ, "ꯗꯥꯗꯥ, ꯅꯆꯟꯒꯤ ꯉꯥꯁꯦ ꯑꯃꯠꯇ ꯂꯩꯕꯤꯈꯨꯋꯣ." ꯇꯣꯝꯆꯧꯁꯨ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯗꯥꯗꯥ, ꯀꯔꯝꯕ ꯉꯥ ꯌꯦꯡꯁꯤꯒꯦ?" "ꯏꯕꯦꯝꯃ, ꯉꯥ ꯃꯆꯥ ꯑꯃꯇ ꯂꯧꯒꯦ, ꯌꯥꯝ ꯆꯥꯎꯕ ꯉꯥꯁꯨ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ, ꯆꯥꯕꯤꯅꯕ ꯂꯩꯇꯦ." "ꯀꯔꯤꯅꯣꯗ ꯗꯥꯗꯥ, ꯉꯥ ꯃꯆꯥꯁꯤꯗꯤ ꯆꯥꯕ ꯍꯥꯎꯔꯣꯏꯌꯦ, ꯑꯆꯧꯕꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯕꯤꯌꯨ, ꯍꯌꯦꯡ ꯉꯥꯔꯦꯜ ꯆꯥꯅꯅꯕ." "ꯍꯣꯏ, ꯑꯆꯧꯕꯗꯣ ꯍꯦꯛ ꯄꯤꯔꯛꯑꯣ." ꯀꯦꯊꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥ ꯑꯗꯨꯕꯨ ꯇꯣꯝꯆꯧꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯁꯦꯟ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯀꯦꯊꯕꯤꯗ ꯄꯤ꯫ "ꯑꯗꯣ ꯇꯥꯗꯕꯨ ꯀꯔꯥꯏꯗꯒꯤꯅꯣ?" "ꯏꯕꯦꯝꯃ, ꯅꯪ ꯇꯥꯗꯁꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯏꯆꯥꯅꯨꯄꯤꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯃꯟꯗꯅ ꯉꯥ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ." "ꯇꯥꯗꯒꯤꯕꯨ ꯑꯉꯥꯡ ꯀꯌꯥꯅꯣ?" "ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ, ꯏꯄꯥ ꯏꯆꯥ ꯈꯛꯇ ꯂꯩꯕꯅꯤ." "ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗ, ꯏꯆꯦꯗꯤ?" "ꯅꯆꯦꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ." "ꯑꯩꯃ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯥꯗ, ꯅꯥꯝꯃ ꯍꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯑꯩꯁꯨ ꯇꯥꯗ ꯏꯄꯤꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ. ꯇꯥꯗꯒꯤꯗꯤ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤ. ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯤ." "ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ?" "ꯏꯇꯣꯝꯇ ꯂꯩꯌꯦ ꯇꯥꯗ, ꯑꯗꯣ ꯇꯥꯗ ꯃꯔꯛ ꯃꯔꯛꯇ ꯅꯆꯟꯒꯤ ꯄꯣꯛꯐꯝꯗ ꯂꯥꯛꯄꯤꯌꯨ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯤ." "ꯍꯣꯏ, ꯂꯥꯛꯀꯦ. ꯉꯁꯤꯒꯤꯗꯤ ꯅꯪ ꯇꯥꯗ ꯆꯠꯅꯅꯕ ꯇꯧꯔꯒꯦꯀꯣ." "ꯍꯣꯏ ꯇꯥꯗ, ꯆꯠꯄꯤꯔꯣ." ꯇꯣꯝꯆꯧꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯊꯕꯤꯒ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕ ꯏꯕꯦꯜꯂꯩꯅ, "ꯀꯦꯊꯕꯤ,
ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯣ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯁꯦꯟ ꯄꯥꯏꯕꯗ ꯍꯥꯏꯅꯔꯤꯕ ꯑꯍꯟ ꯂꯧꯁꯤꯡꯒ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯑꯍꯟꯅꯤ ꯀꯦꯊꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯑꯍꯟ ꯑꯁꯦ ꯀꯦꯊꯕꯤ ꯑꯩꯒꯤ ꯀꯦꯊꯁꯅꯕꯤꯗꯣ ꯇꯧꯗꯨꯅ ꯍꯦꯛꯇ ꯐꯥꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯁꯨ ꯋꯥꯃꯟꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯗꯨꯅ ꯌꯨ ꯊꯛꯃꯟꯗꯅ ꯉꯟꯇꯥ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤꯗꯣ ꯇꯣꯝꯆꯧꯅ ꯉꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯍꯜꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯏꯕꯣꯍꯜ ꯇꯣꯝꯆꯧꯕꯨ ꯎꯕꯗ ꯏꯇꯥꯎ ꯇꯣꯝꯆꯧ ꯅꯪꯕꯨ ꯀꯔꯣꯝꯗ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎ ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯔꯨꯕꯅꯤ ꯏꯇꯥꯎꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯏꯇꯥꯎꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯩꯁꯨ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯗꯅꯤꯅꯦ ꯐꯥꯔꯦ ꯏꯇꯥꯎ ꯐꯥꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯍꯧꯖꯤꯛꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯩꯅ ꯑꯉꯥꯡꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯁꯨ ꯂꯧꯗꯦ ꯃꯃꯥꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯇꯧꯔꯁꯤꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎꯁꯨ ꯑꯣꯟꯊꯣꯛꯄ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯇꯥꯎꯒꯤ ꯐꯅꯅꯕꯅꯤꯅꯦ ꯏꯆꯥ ꯂꯥꯏꯖꯁꯨ ꯃꯃꯥ ꯑꯃ ꯐꯪꯂꯕꯗꯤ ꯍꯔꯥꯎꯖꯔꯅꯤ ꯏꯆꯥ ꯂꯥꯏꯖꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯇꯣꯝꯆꯧꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯣꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯇꯣꯝꯆꯧꯒꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯆꯠꯅꯈꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯁ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯥꯟꯅꯔꯨꯕꯒꯤ ꯈꯔꯒ ꯋꯥꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯂꯥꯏꯖꯗꯨ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯉꯥ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖ ꯃꯄꯥꯅ ꯌꯥꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯉꯥ ꯑꯗꯨ ꯎꯔꯨꯕꯗ ꯍꯔꯥꯎꯅ ꯑꯌꯥ ꯉꯥꯅꯦ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯎꯞꯇꯨꯅ ꯇꯥꯏ ꯂꯥꯏꯖ ꯁꯨꯒꯠꯇꯨꯅ ꯑꯣ ꯏꯃꯥ ꯅꯆꯥ ꯁꯤꯔꯦ ꯑꯁ ꯇꯣꯝꯆꯧꯁꯨ ꯃꯆꯥꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯄꯥꯒꯤ ꯂꯥꯏꯖ ꯏꯆꯥꯕꯨ ꯁꯣꯛꯄ꯭ꯔꯣ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯅꯃꯤꯠ ꯊꯛꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯃꯣꯠꯂꯤꯕ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯌꯦꯡꯂꯒ ꯆꯦꯟꯅꯩꯅꯦ ꯄꯥꯕ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯡ ꯑꯃ ꯂꯩꯔꯝꯗꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯤꯕꯁꯤꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯅꯨꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯡꯅꯤ ꯃꯁꯤꯗ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯗꯧꯅꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯁꯥꯎꯅ ꯅꯨꯡ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯈꯤ ꯈꯪꯍꯧꯗꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯥꯟꯖꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯍꯦꯛ ꯄꯥꯜꯂꯤ ꯃꯥꯟꯖ ꯃꯔꯥꯏꯕꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯏ ꯃꯥꯏ ꯁꯤꯔꯦ ꯑꯁ ꯃꯥꯟꯖꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯒ ꯂꯥꯏꯖꯒꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯇꯣꯝꯆꯧ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯥꯎ ꯏꯄꯥꯒ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯎ ꯄꯥꯕ ꯑꯩ ꯇꯜꯂꯦ ꯄꯥꯕ ꯅꯇꯣꯝꯗ ꯆꯠꯂꯨꯕ ꯄꯥꯕ ꯍꯩ ꯃꯤꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯂꯒ ꯇꯜꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯄꯥꯒ ꯆꯠꯇꯨꯅ ꯁꯣꯏꯕꯅꯤ ꯍꯥꯏꯖꯔꯨꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯁꯨ ꯆꯠꯄ ꯍꯧꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯄꯥꯒꯤ ꯇꯨꯡꯗ ꯀꯤꯅ ꯂꯥꯛꯂꯝꯃꯤ ꯃꯥꯟꯖꯗꯨ ꯃꯔꯥꯏꯕꯛ ꯑꯗꯨ ꯅꯨꯡꯅ ꯊꯣꯝꯂꯛꯄꯒꯤ ꯏ ꯈꯔ ꯊꯣꯛꯂꯝꯃꯤ ꯃꯥꯟꯖ ꯁꯥꯎꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏꯕ ꯏꯕꯨꯡꯉꯣ ꯁꯣꯛꯄ꯭ꯔꯥ ꯀꯩꯅꯣꯗ ꯈꯨꯔꯥ ꯂꯥꯏꯕꯛꯇ ꯏ ꯊꯣꯛꯂꯤꯕꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯎꯏꯅꯦ ꯃꯥꯟꯖ ꯈꯔ ꯐꯤꯡꯅ ꯑꯗꯨꯒ ꯁꯣꯛꯄ꯭ꯔꯥ ꯍꯪꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯡꯅ ꯊꯣꯝꯂꯛꯏꯕꯗꯨꯕꯨ ꯈꯨꯔꯥꯅꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯊꯣꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯕꯗꯒꯤ ꯊꯣꯝꯈꯤꯕꯅꯤ ꯏꯕꯦꯝꯃ ꯅꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧꯅꯦ ꯅꯪꯕꯣ ꯂꯥꯏꯖ ꯀꯤꯅ ꯃꯄꯥꯒꯤ ꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯣ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯏꯕꯨꯡ ꯑꯩꯒꯤꯗꯨ ꯁꯣꯏꯈꯤꯕꯅꯤ ꯏꯕꯨꯡꯗ ꯊꯣꯡꯒ ꯌꯥꯎꯅ ꯊꯣꯡꯈꯤꯕ ꯅꯠꯇꯦ ꯃꯥꯟꯖꯗꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥꯒꯗ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ ꯁꯥꯎꯔꯝꯕ ꯑꯗꯨꯁꯨ ꯐꯈꯤꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯕꯣ ꯉꯁꯥꯏꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯕꯅꯤ
ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯤꯗꯤ ꯌꯦꯡꯉꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯂꯤꯕ ꯖꯥꯠꯂꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯆꯧꯗꯣ ꯈꯧꯗꯦꯝꯂꯝꯃꯤ ꯇꯣꯝꯆꯧꯅ ꯈꯧꯗꯦꯝꯂꯛꯄ ꯑꯗꯨꯗ ꯃꯥꯟꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯥꯟꯖꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯥꯎꯗꯦꯗ ꯁꯣꯏꯗꯅ ꯄꯥꯟꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯂꯥꯏꯖꯗꯨ ꯃꯥꯟꯖꯅ ꯁꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯁꯥꯎꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯏꯕꯨꯡꯅ ꯁꯥꯎꯔꯛꯑꯅꯤ ꯑꯗꯨꯅ ꯄꯥꯈꯠꯂꯨꯔꯤꯅꯤ ꯄꯥꯈꯠꯀꯅꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣꯁꯨ ꯁꯥꯎꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯄꯥꯕ ꯇꯣꯝꯆꯧꯒ ꯂꯥꯏꯖꯒꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯥꯟꯖꯥ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯛꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯏꯪ ꯍꯦꯛ ꯂꯥꯎꯏ ꯑꯩꯗꯤ ꯃꯃꯤꯡꯒ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯍꯌꯦꯡꯁꯨ ꯂꯨꯝꯕ ꯂꯥꯛꯀꯦ ꯑꯁꯤ ꯈꯟꯅ ꯃꯥꯟꯖꯗꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯧꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯕꯨꯛꯇꯨ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯝꯃꯤ ꯑꯁ ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯏꯍꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯕꯥꯕꯥ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯔꯒꯦ ꯍꯣꯏ ꯆꯥꯔꯕꯅꯤꯅ ꯇꯨꯝꯂꯨꯔꯣ ꯏꯄꯥ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯍꯧꯈꯤꯒꯦ ꯂꯥꯏꯖꯗꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯤ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯂꯧꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯏꯕꯦꯇꯣꯝꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯗ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯉꯥꯡꯅꯕꯗ ꯋꯥꯔꯦꯅꯦ ꯀꯔꯤꯒꯤ ꯉꯟꯇꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯏꯕꯦꯇꯣꯝꯕꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯗꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ ꯊꯨꯠ ꯇꯧꯗꯨꯅ ꯀꯞꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧ ꯑꯗꯨ ꯀꯦꯊꯕꯤꯒꯤ ꯉꯥ ꯌꯣꯟꯐꯝꯗ ꯂꯥꯛꯂꯝꯃꯤ ꯀꯦꯊꯕꯤ ꯇꯣꯝꯆꯧꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯝꯃꯤ ꯀꯦꯊꯕꯤ ꯀꯦꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗꯥ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯪ ꯇꯥꯗꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅꯦ ꯀꯦꯊꯕꯤ ꯀꯦꯊꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯅꯤ ꯍꯥꯏꯕ ꯇꯥꯗ ꯅꯆꯟꯗꯤ ꯇꯥꯗꯅ ꯅꯆꯟꯕꯨ ꯀꯧꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣꯅꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯗ ꯑꯗꯨ ꯀꯦꯊꯕꯤ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯇꯥꯗ ꯀꯦꯊꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯃꯥꯁꯤ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯦ ꯑꯗꯨꯅ ꯃꯃꯥ ꯑꯃ ꯊꯤꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯐꯩ ꯀꯩꯅꯣ ꯇꯥꯗ ꯑꯗꯨꯗꯤ ꯇꯣꯝꯆꯧ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯦ ꯅꯪꯅ ꯑꯣꯏꯕꯤꯔꯦꯗꯅ ꯀꯦꯊꯕꯤ ꯇꯣꯝꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯦꯊꯕꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯦꯊꯕꯤ ꯅꯣꯛꯂꯒ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯇꯥꯗ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯧꯒ ꯀꯦꯊꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯒ ꯂꯥꯏꯖꯒꯗꯨ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯆꯦ ꯂꯥꯏꯖꯥ ꯏꯆꯦ ꯊꯣꯏꯅꯣ ꯏꯄꯨꯆꯥꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯩꯀ꯭ꯔꯨ ꯌꯥꯝꯅ ꯄꯥꯜꯍꯧꯋꯦ ꯂꯥꯏꯖꯅ ꯑꯁꯦꯡꯕ꯭ꯔꯣ ꯊꯦꯝꯕꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯈꯪꯉꯦ ꯅꯪ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯂꯥꯏꯖꯥ ꯑꯩꯅ ꯑꯩꯒꯤ ꯃꯤꯠ ꯃꯅꯨꯡ ꯎꯔꯛꯂꯕꯅꯦꯕ ꯊꯣꯏꯅꯨꯅ ꯏꯇꯥ ꯂꯥꯏꯖꯥ ꯏꯄꯨꯆꯥꯕ ꯍꯣꯏꯗꯒꯤ ꯍꯩꯀ꯭ꯔꯨꯗꯨ ꯍꯦꯛꯂꯒ ꯁꯨꯔꯒ ꯆꯥꯁꯦ ꯍꯣꯏ ꯆꯥꯁꯦ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯊꯣꯏꯅꯨꯒꯅ ꯂꯨꯆꯤꯡꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ ꯁꯝꯕꯜ ꯑꯗꯨ ꯂꯤꯠꯇꯨꯅ ꯆꯪꯂꯛꯏ ꯊꯣꯏꯅꯨꯅ ꯇꯣꯟꯗꯥ ꯅꯪꯅ ꯎ ꯀꯥꯕ ꯈꯔ ꯅꯪ ꯀꯥꯔꯒ ꯍꯩꯀ꯭ꯔꯨꯁꯦ ꯑꯃꯨꯛꯇ ꯍꯦꯛꯂꯨꯆꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯅꯨ ꯇꯣꯟꯗꯥꯡꯗꯨ ꯌꯣꯡꯅ ꯎ ꯀꯥꯕꯗꯧꯅ ꯅꯞꯇꯨꯅ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯇꯣꯟꯗꯥꯡꯅ ꯊꯥꯗꯔꯛꯂꯤꯕ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯜꯂꯝꯃꯤ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯇꯣꯟꯗꯥꯡꯅ ꯌꯣꯡꯗꯧꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯁꯥꯎꯅ ꯍꯣꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦ ꯍꯩꯀ꯭ꯔꯨ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ ꯂꯩꯔꯝꯃꯨ ꯈꯪꯈꯤꯗꯅ ꯅꯣꯏ ꯆꯥꯎꯕꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒ ꯂꯥꯏꯖꯒꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯁꯝꯕꯜ ꯑꯗꯨ ꯂꯤꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ
ꯆꯥꯎꯕ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯊꯣꯏꯅꯨꯒꯗꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯏꯖꯅ ꯑꯉꯥꯡꯁꯤꯡꯗꯣ ꯏꯅꯤꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯏꯄꯨ ꯆꯥꯎꯕꯒꯤ ꯊꯥꯎ ꯇꯩꯕ ꯂꯤꯆꯩꯗꯣ ꯆꯥꯔꯝꯃꯅꯤꯕ꯫ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯍꯩꯀ꯭ꯔꯨꯁꯤꯡꯁꯦ ꯅꯣꯏꯗ ꯑꯣꯏꯅ ꯁꯨꯔꯒ ꯆꯥꯔꯨꯔꯁꯤ꯫ ꯑꯩꯈꯣꯏꯗ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯆꯤꯟ ꯀꯕꯣꯛ ꯄꯣꯛꯄꯤ ꯀꯕꯣꯛ ꯂꯩꯅꯅꯦ ꯑꯃꯨꯛ ꯄꯣꯛꯊꯔꯛꯀꯅꯤꯕ꯫ ꯅꯣꯏ ꯄꯥꯕꯗꯤ ꯅꯪꯅ ꯇꯧꯕꯗ ꯀꯩꯝꯇ ꯉꯥꯡꯕꯤꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯇꯧꯕ ꯌꯥꯗꯦ, ꯉꯥꯡꯗꯣꯏꯒꯤ ꯍꯥꯟꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯌꯦꯕ꯫ ꯑꯁꯦꯡꯕ ꯅꯣꯏ ꯏꯃꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ꯫ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ, ꯅꯣꯏ ꯏꯃꯥꯗꯣ ꯇꯟꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯍꯩꯀꯨ ꯑꯗꯨ ꯁꯨꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯡꯗ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ? ꯂꯥꯏꯖ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯆꯥꯎꯕ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯤꯅꯦ ꯄꯥꯕ꯫ ꯑꯃꯥꯏꯃ, ꯃꯆꯤꯟ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯤꯕ? ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯍꯩꯗ ꯆꯥꯅꯤꯡꯂꯕꯁꯨ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ, ꯏꯄꯥ ꯂꯩꯒꯦ꯫ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯟꯒꯅꯨ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯕꯥꯕꯥ, ꯂꯩꯔꯒ ꯆꯥꯕꯗ ꯍꯥꯎꯇꯦ, ꯍꯨꯔꯥꯜꯂꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ, ꯅꯠꯇ꯭ꯔ ꯏꯇꯥ ꯊꯣꯏꯅꯣ? ꯃꯥꯅꯤ ꯈꯨꯔꯥ, ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯌꯦ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯅꯤꯁꯦ꯫ ꯕꯥꯕꯥ, ꯅꯪꯁꯨ ꯏꯇꯥ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯧꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯅꯨ, ꯍꯩꯁꯦ ꯉꯥꯛꯇ ꯆꯥꯒꯦ ꯄꯥꯕ ꯆꯪꯕꯤꯈ꯭ꯔꯣ꯫ ꯍꯣꯏ ꯍꯣꯏ ꯄꯥꯕ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯏꯊꯥ, ꯉꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯑꯁꯨꯕꯁꯤꯗꯤ ꯍꯥꯎꯇ꯭ꯔꯅꯦ? ꯍꯥꯎꯋꯦ ꯏꯇꯥ꯫ ꯃꯇꯥ ꯑꯅꯤꯗꯨ ꯍꯩꯀ꯭ꯔꯨ ꯑꯁꯨꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯇꯣꯝꯆꯧꯅ ꯀꯦꯊꯕꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯏꯖꯗꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ, ꯕꯥꯕꯥ, ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯊꯝꯃꯗꯣꯏꯔꯣ ꯕꯥꯕꯥ? ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯅꯤꯅꯦ꯫ ꯏꯆꯥꯅ ꯏꯃꯥ ꯀꯧꯕ ꯐꯪꯗꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯄꯥꯅ ꯃꯥꯕꯨ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤꯅꯦ꯫ ꯂꯥꯏꯖ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥꯅꯦ ꯍꯥꯏꯕ? ꯂꯥꯏꯖ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ, ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯄꯨꯔꯛꯑꯦ, ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯄꯨꯔꯛꯑꯦ꯫ ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ, ꯏꯄꯥꯒꯤ ꯂꯥꯏꯖ, ꯅꯪꯕꯨ ꯂꯥꯎꯒꯅꯨꯅꯦ, ꯅꯃꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯨ, ꯄꯥꯕ ꯉꯥ ꯂꯩꯔꯨꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕ, ꯏꯃꯥꯇꯣꯟ ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯉꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯀꯦꯊꯕꯤꯗꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯆꯧ ꯃꯆꯥꯅ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯄꯦꯟꯖꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯉꯥ ꯂꯩꯗꯨꯅ ꯀꯦꯊꯕꯤꯕꯨ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯥꯕꯥ, ꯄꯥꯕꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯗꯒꯤꯗꯤ ꯏꯃꯥꯇꯣꯟꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ, ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ꯫ ꯀꯦꯊꯕꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯀꯦꯊꯕꯤꯅꯗꯤ ꯂꯥꯏꯖꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯇꯣꯝꯆꯧꯅ ꯅꯣꯛꯂꯒ, ꯁꯤꯗꯒꯤꯗꯤ ꯅꯃꯥꯅ ꯑꯗꯨꯝ ꯊꯣꯡꯂꯗꯕꯅꯤ, ꯆꯥꯔꯣ ꯆꯥꯔꯣ, ꯑꯣꯛꯇ꯭ꯔꯕꯁꯨꯅꯦ ꯏꯄꯥ ꯍꯥꯞꯄꯛꯀꯦ꯫ ꯕꯥꯕꯥ, ꯑꯩꯗꯤ ꯑꯣꯛꯂꯦ, ꯏꯃꯥꯇꯣꯟꯒꯤ ꯍꯥꯞꯄꯤꯌꯣ꯫ ꯀꯦꯊꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯃꯥꯁꯨ ꯑꯣꯛꯂꯦꯗ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯂꯥꯏꯖꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯣ ꯀꯦꯊꯕꯤꯅ ꯁꯦꯡꯕ ꯇꯥꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯃꯕꯨꯛꯅꯤꯡꯗ, ꯃꯊꯤꯕꯣꯡ ꯑꯁꯤ ꯄꯣꯛꯈꯥꯏꯒꯩ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯀꯦꯊꯕꯤꯗꯨ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯀꯦꯊꯕꯤꯗꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯔ ꯂꯩꯕꯒꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯂꯥꯏꯖꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯑꯗꯨꯅ ꯃꯃꯥꯇꯣꯟꯒ ꯍꯦꯛꯇ ꯈꯠꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯒꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯦꯊꯕꯤꯗꯨ ꯅꯨꯡꯁꯥ ꯊꯣꯛꯂꯕ ꯀꯥꯟꯅꯗꯨꯗ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯁꯥꯎꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯧꯔꯝꯗꯦ ꯍꯥꯏꯕꯅꯤꯗ, ꯅꯠꯇꯦ, ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯤ ꯅꯥꯏ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯦꯊꯕꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯡꯂꯤꯕꯗꯣ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ, ꯍꯣ ꯀꯔꯤꯅꯣ, ꯑꯌꯨꯛ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯤꯕ ꯑꯁꯤꯕꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯀꯦꯊꯕꯤ ꯁꯥꯎꯅ,
Kari ai bu kwa kai dana hai ba sari ne nang nak khazai da khu pak sina on on na tharo do ha Laizana thau ne se ngam ma di thau masi ge ngang se mi ke adu si tra bani ne hai ai se nam ma ni ne nam ma ho ai su na sa ai di ima ton se pha do ga malam bani adu ga ima ton di yam na phat bi ore ga le mi adu bu di atom bi na bu ka yam phani hai ge ha hai warak ta bi nama asi ba duna handa adum na hayo haida tam biram bro ha Laiza lai khitraba mama bu panduna nganglak pa du de sauna kare nan na so ai gi ma ga pan ma sar dana asi haiduna sungsinduna mama ton gi masam adu bu hekta phoirame kethabi masam phoi ba du de naraduna ai hincha bi ai gi sam phoi ba do thadu ni hai na ba ne ya de hai ba ne thadu ni nang go kare gi thadu pa ha ai gi la yo khabe ma bu nang ne ta pan ma ya ba nang Tanja da Thongalomdagi Tomchau su changlai Taramiba matawadu ubada Tomchau changsinduna magi nupiga machaga samphoinaribado khamdoklami hai ibima nama gi samphoinari sei amda thadu ne nama sei na ba loi mani ni nang bo Laijesu mapana dumna hairabada mamatongi masamphoiribado thadoklami Kethabi kaptuna Oi mapa nangi na sana ping sa mi sigai lemin na ba sungam na mo ai sidai di sungam na mo ya bai hai laija kari gi nang na nama ton gi samphoi di bidia ha baba nangi ni pia to misina ai gi layo khaba ima bu pan na ngang li bane adu gi ni ai na masam ma je phoi di bise baba nangi ni pia to mise ma bu ya bat do pi ni bise ipa gi laija adu na ha gi nu ne nang bo ma sei nangi na mani ne nate ma ai gi ma nate asu pata bi ni pesibu ai gi ma kana baba nangi ni pia to mise waro natradi ne ai gi khutta soita siba sore roi ma Asi haramnuna laijadu imungda sauna chankhirami Tomchau machanupina chankhibadu yengduna Honthokpanida mama nangsu angang asi ka chapek mane angang se maching phati haiba nangsu khangbibaduni mama bagi se na chanupi se gi misang sangri ba kai duro hai mama ai gi se ichanupi gi misang chang bana tini nama na cha nungsi sana na leyu haibani ne Kethabina mapureba Tomchau da laktharami ho kamaya nungsi sana na leidori no na chanupi sina thabak mana amata suninge sida mu kana na sawning loi dori bano ai bu yum masigi minna ro haibani da hai mama nang na chanupi sibu themduna imungi thabak singa se tawal loi bani ne angang na dumna saw saw lauduna leirabadi kamaya tawnia ho ai di atomi phatabi ai na lam dusune ai na lam ba loi da da bani Asi haiduna kethabi du sauna imungda chankhirami Tomchau makhutuna makokta paisinaduna matomta sumna haijai ash nupi ma thiraga khara phagadra hairaga hanadagi hena phibam soksile aibu makhoi mama macha sibu kamaina nganga doribano arimagi nupi thirame do yorida Tomchau du matha yamna sarami nomagi numitni laijadu thoinu hoida laklami kabokleisu phausu duna leirami kaboklei laisa ubada Laija nang laklibra hoi mabo ita thoinu bu laikhiba natro ho laikhibani ayo laija noigi ma tonidi mabuk phabra kamai tawgi ima boksu nongmata lakke tawbase songsang hek sangde ima bo aikhoi ma tondo mabuk ku patta mani pura tin ni jangise karino ne nongondaga thina tawbro tawi ima bo ngarang de aina khoi dong sang manana ne masam do phoidat pani hai naga da dumna tawganu ne nambo phati ne haye makai adumai tawganu ko Asumna ngangnaduna leiringai thoinusu imungdagi thoklai mata laisibu ubada harauna ita nang laira la adi imungda kok chang pa yadro la imungda changasi aisu sinsu sage tawmani ita lakpa tan chap chari Asi haiduna laijaga thoinu katu imungda changkhirami kaboklei ngokladuna kaya da nungsinari banu yengune ni se Asi khanuna phawadu musurami thoinuna ita noi ma ton bu khara pharaba karai de gi phabano de ta noma gi phattaba sum hinjale ngarang di aisu sawning manana ne masum do phoidat pani dana ita hawbo horal dine phoidat kadabani athoi ta taman jado khangi dana kono no taman jai babo as ita
ita nang sisu khangde ita na noma marai bakta nungna thome na haibdu oh khang adu ka dorage ho adu gi nupa da ne ita nang se haibiyo na dum hair ga leire ba ado kai hai khoi no yare hai nai khraga ngamara ai nupa ko ning da ita nang wa khang mun na di khaluda ta man jdo suba no yam kan mane masak su yam phasa bani laisa nga hak wa khan khan na ai khalaki ge ita ado ai amu chalake ima ton do motom tale ho bane sela mu lok thola ma tare ba ho ho chalo chalo laisa su sakre thoinu su le hore no magi no mitni ke thabi ado isau kan na lagli chaka thong loi ai bu yum masigi minai ro chak thong le aina kon phing le aina ma khoi gi mami da sida ise min nai oi ura ba kenom taw ne thong loi ba chaka kana na thong gi yeng ge ba ngasi ne kana di tum laga dum lai thok lu ge asi haiduna ke thabi ado magi ka da changduna tum laga lai rami laijasu chatpe ya ba chatluraga halaklami chaklame haiduna chakhum da changakpada chak thongam da ba du da sauna kaino hauji phawba chaka thong di basina nate matam se thengle haba khang da bazala habani khami da ngasi di lan tawge ba laijadu mama ton gi ka da changai ke thabi tu tumbadi nate aduba mamit ushinduna leirami is sak thongni ga khang da ba makai tum laga leiradana hai nupi to bi aphawi ai ni kaun se da bro hai anga kai wangan sanga no ha wangan sanga nya ba su ba ba magi wa ni ne kai gi no su pha ba ai khoi gi za ka thong di ba si ba thong no hai da thong di ba ni na thi bom du lam la da di ne thong la ga cha ai khoi di thong ma sung ma me nga ma hai ji ba ai mi gi thi bom su yam pa ni ne hai nupa pha bi nang na gi pa ba se ke tha sa na du na pha ba na tro nga yon bi aphawi ke thabi sauna ai na karai da na khoi na pa si phai ha ani du khatna rami ngasa makai khatna ri bada tomsong sa tarami tomsong sanga e laisa mapa sanga pa du ubada baba nangi lu pia tom sewa hai ba loi dringai tomsong sauna macha gi makhazai du khupak na tharami nan makai ina phubi da basida nang law yam na chawre ni ha adu gu mawang singa du nangona kana ngam hai ha laisa ngasi mapana phuba da mapukning yamna nushirami mamitagi mapitana baba ngasidi ima to lakpadagi baba na jaibu phurabani ko baba asi haiduna kaptuna chenkhirami tomchau masabu phuribado nungai bidi nate adubu kithabidi tomchau na laisabu phuba da yamna harawrami mo baba phugudabani mama inunda thaksi ka si yauduba khanghaude tomsongna magi nupi atombi kethabi gi makhazai da amu khupak na tharami kethabi makhuda duna makhazai du paiduna lei nongo te mungo sei santi leina lei bya khrabro nongan mudigi na numita bu phawa khatna baga chaina baga leho noeni ai di yumo se thadu tuna chakhage asi haiduna tomchaw adu kaadu dagi sauna thokirami numituma chak thonglamdre laijaso magi kaadagi hetalaktre kethabi so magi kaada leirami kethabi ngasi di wakhal tarai kethabi matomta asumna khalaklami aise kayada bukche pikluribeno laijibu aine pokpa nate haiduna kayada thina tawruraba hadak mapo asida so imita icha uba phangde mathang mapok da so ai imita icha uraroi ai ira singse icha laijigi manakta changduna ngakpi wa haiduna haijaruraki asi khanna kethabi laijigi manakta changi laija kaptuna leirami imagi laija nang baba ne ichabu phubagi kaplibro nang baba ne ichabu phuribado ichabu phaningbagi ni ne ima ne ichagi maphamda yam lankre ichabu aina popona te haiduna ima ne ichabu tathida woina dawrure nang ima bo mukta ngakpi yobima laija mamitagi mapitana ima adumna haigan nasasu imagi maphamda haidaba kya haikre imana na chabu amutta ngakpiyu imagi lacha ngasidagi imana nangbu imagi ibuk thoki jani haina khalabani asi haiduna mama macha adu konaduna kaplami kethabina macha nupi bu mathadagi lauthokduna macha gi mapi adu dai thokduna imagi lacha kapkanuse napado sauraga thoki bani ima icha napabu thiru sila
Asi haiduna mama macha sangduna Tomchau bu thirami. Tomchau su khungi lampakta famduna leirami. Mama macha adu changaktuna laijana. Paba, sida kaidorino yumda halasi paba. Ngasidagi ima ibani amuk hana khanararoi paba. Moi mapa, ichana hairibase asengmani. Ngasidagi ichaga aiga nungsinana leirage. Tomchau magi nupiga machagana hairiba wadu tabada penjarami. Asumna namid asidagi nungsi sanana leirami. Kethabina laijabu nupi amana chatkadabali chatpumba tapna tapna tambirami. Chak injang thongmusu tambirami. Hojikti laijasu amagi mateng yamna panglami. Noma manjaka laijaga lambida thengnarami. Tamanja udaba kuire tamanjabu karaida chalubage. Matam khara langfoida chalure. Ado laija nangdi yam honglami. Honglabane tamanja. Hojikti nangi khangnabasu leiramani ni laija. Leiteda aina nungsijaba amadi lei. Manja nungaitana. Laibuk phaba mahagadubu kanano masak khangjaba yaroidra. Laija nofet tawduna adubra tamanjani. Asi haramlaga noklaga chenki. Manjasu laijana hairambada taraga yamna haraujarami. Numid asidagi laijaga manjagasu nungsinarami. Matam kharagi matung laijaga manjagasu nungsi panthung yauduna nungaina pankirami.